Nongobina ꯏꯁꯤꯡ ꯉꯥꯏꯕꯒꯨꯝꯅ ꯉꯥꯏꯔꯛꯈꯤꯕ BJPꯒꯤ General Secretary BL Santosh soidana lakadauri. Mahang lakadaba numita BJPꯒꯤ MLA-sing Thambal Sanglenda laknaba party-gi State General Secretary na khangankre State Lengak semba semdabagi wafam lekhai tabaga loinana semlabadi kanana leader oigedage haibadusu lepthoklaba yai haina note tauri. Zamasta lakchaningbadi khoi gi BL Santosh ki lakadoriba khongchada sina khoi gi popular government ama thamnabagi kano oheragadra natraga masina kaigumba MLA sing da themjinbo oina thoklagadra haibaduni oja masai karamai yengmeja yam phajana pukhalakre heading donongobina isingai bugu ngai bada no marik ama tarakpagi asaduni ko donongobina na tari ben no marik tu magi maya da tadori ba taroi dori bra haibsi wahangni yam wana ngai rakanda nongli khara tarakpa nongli khara du amuksu maya da tahaudragadi yamna marui bani antaki khongchat BL Santosh ki yamna marui aduga amarom da masi koi gi last bus kai du adum haibasu yaye tongodradi adum kanani lambi khangoi ko korom chatoino do aduna formation of koi gi democratic government adu majority kunthra ing thoi leiba kwaidagi kano full fledged haiba tare majority leiba legislature jing na sarkar semba ngamdabagi itihas ni manipur je ko adugi matang di aroiba BL Santosh ki kano se bus ni haiba tare masidi da tang tongbagi tanjadu phangnabagi yamna maroi bu haiba tare si kok sungsin nagadabani sungsin narangani ko moi myam tor kanda aduna hojik laiba PR gi kano sinata bidai koi gi democratic government ama isa manipur miyam gi mihu singa semjaba ama thamnabagi tangai padaba miyam na pamba daga makoi gi su tangai padana makoi na karu be MLA singa dugi sanafam moiba pot amani Maramatuna si semaudragati 2027 side election lakado busi yenga kanda hojik laiba haibatari anti incumbency factor gi yamna sawraba kano sida masi ki tanja se la hogodongni aduga masi semna balakna gadabani khoikalinga thana ba loi tongtho ga natragadi manipur miyam gi khoi sawna ba mayam gi hoiba ngaiduna leiba phumlaga leiba pokhaiding haiba dormant bol kaino gi kano sisu masi gi chaitheng su bu yai ko aduna sigi mayam si yengkanda yamna integrity laina yamna dynamic oiba kano sida approach amada sangchala kanda kamasi kari opportunity la hogadage haibena singa mayam singa se koina yengbagi tanjani aduna masi yengkanda koina full preparation nama tawba sangi aduga koina hujulai ba PR gi government si adum magi su apaba khara lai pataba mayam su koi taw lai adum koina yenga matamda tawbudi PR tang adum kanu to mana tawham thoktawa gai su khara leidana magi di matam gi caretaker government ni na popular government la acting marta like full government amagi masakal lor ka tawbu man bagumba kanu khara yawsalli ba ko asigam ban amaga thabak lokthok loksin bo hairo transport okthok toksin bo hairo natraga kanu gi oiba sidok season kari hai tare akoi gi yamna mapung oiba posak mayam gi streamline shanti purakna bagi somna adagi hojik laiba highway hang bagi somda akan adagi tuman ba IDP jingi hojik laiba mayam sing asigi yamna constructive oiba kano sida serious oina lawbudaba asidana kitang koi komthokpa manba tawrakanda atai popular government laaga tawjagadaba magi development program ka ki mayam daga hena sangyan no manba koi PR gi masak mandabagi ama yawbasida BL Santosh lakpasiga kari no swagi versus ama leireba ko amana pura khara koina dum laithagadaba manbagi PR gi thaba khuto amagi masak ama chathara eba semga chagat pada ora ama ora long term policy ga ji yalakpa manba PR sina ala sona kandana sagi popular government ama sembagi aroiba bus ama kano BL Santosh na driver wer ga thoba lakpagi kano si tonghogri draga haibase tonghogdraga di adum lore ai haidi ko masida matam leiti haibani aduna sigi kanu si akhoi do ui praja si adum pangdabani khuda ki oiba kitang mamangi oiba senu pardi yai do hantakti yaroi aduna jo hongai iba miyoiba ki malem gi ahong basida manipur gi miyam singchisu kanam hongabani aduna kitang
पैसा याम पायर कांद भोट हेत काइगा हाइबदो अदुगुमी मतमदु लिरिन हेलबनी अदुना अमकसो हाइगे ये संतोष visit to Manipur ko this time maybe taken as the last bus ko to have a bird for formation of a popular government in state of Manipur se masi concerned ko gi legislature singna yam section lo view aduga opportunity lo view haibana sing base om thamjage